Soma Laisram gi mathakta athingba thamlakpa maram chade. Imphal da leiba loop amana Manipuri film actor Soma Laisram gi mathakta chahi ahum acting gi lamda khongda ba madi miyam gi thorum da saruk yabada athingba thamle haina lauthoroki badu Manipur da film ga mari lainaba singge apunba body ama oiriba Film Forum Manipur na yaningda ba phongdorok le Kanglaipa kan balup ki maikay dagi New Delhi da pangthoki ba showstopper ama da saruk yai haiduna Soma Laisram gi mathakta athingba thamle haina lauthoroki ba nei lup asina Manipur da lan gi mai chaklingai marak asida Soma Laisram na beauty pageant ama da saruk yarui haina maral siraki ba nei ningsing ba yabade Soma asi Manipuri film chama ga yangkai yan ba da saruk yaduna Film ga mari laina ba award kaya fangkraba artist ne mahaki mathakta athingba thamlaki ba se mahakna saruk yari ba thauram amade mahakna tawri ba thabak adu lana ubagi thawong ni haina Film Forum na lawe haukiba September 13 ta Soma Laisram na New Delhi ge Talkotra Stadium da North East Student Festival lotion bagi thauram da saruk yakhe haidiba festival ase awang nongpok lamdam ge cultural heritage utpagi thauram ne thauram adu da saruk yakhiba Soma na Platform adugi khudong chaba lawduna Manipur da thokliba irang asi loisinduna Shanti purakpa ngamnaba wafam kaya phongdorokpaga loinana mari lainaba khudingdagi mateng nekhe thauram adubu sinkhiba My Home India hairiba organization ase non-profit organization amane thauram adugi mangoinana mahakpu nongma walingai da saruk yabina ba khangalakhe mahakna saruk yakibadu beauty natraga fashion show ama natte awang nongpok state singi inakhulaba cultural heritage sing utpagi thauram amane Soma gi maikay dagi KKL gi warol da Film Forum Manipur amade Film Actors Guild Manipur da khangan ba matungin na Delhi da pangthokpa beauty pageant adu saruk yadana ba khangan na namduna saruk yakhi bani haiba wafam adu pumlan lanle Film Forum Manipur gi chairman Laimayum Surjakanta na Delhi gi thauram adu gi matang da mahakna Soma ga wari sanaki badi lai adubu thauram du da saruk yaba yaroi haiba gi matang da di wafam amata phongdokhi de Madugi mathakta Soma na Delhi ge platform aduda Manipur da Shanti purangnabagi campaign amagi khudong chaba lawkhe maram aduna Film Forum na Soma Laisram gi damak leple KKL na nakal nam tagi lawkhiba firep adu handokna ba khangal le